ꯃꯥ ꯃꯇꯨ ꯃꯆꯥꯗ ꯍꯦꯟꯅ ꯁꯥꯁꯤꯒ ꯅꯨꯡꯁꯤꯈꯔꯦ ꯇꯧꯕꯁꯨ ꯍꯦꯕꯤꯠ ꯑꯣꯏꯅ ꯊꯝꯅꯤꯡꯗꯕꯅꯦ ꯑꯗꯨꯝ ꯀꯤꯕ ꯌꯥꯗꯦ ꯈꯜꯂꯒꯅꯦ ꯃꯤꯁꯦ ꯑꯃꯨꯛ ꯃꯥꯡꯕ ꯊꯤꯟꯗꯣꯏꯅꯦ ꯑꯉꯥꯡ ꯑꯩꯔꯀꯦ ꯅꯨꯕ ꯑꯣ ꯅꯨꯕ 4:45 ꯍꯦꯜꯂꯦꯅꯦ ꯗ꯭ꯔꯦꯁꯁꯤ ꯆꯠꯂꯣꯏꯔꯦ ꯍꯧꯒꯠꯂꯣ ꯅꯨꯕ ꯑꯣꯏ ꯃꯤ ꯗ꯭ꯔꯦꯁꯁꯤ ꯆꯠꯂꯣꯏꯔꯦ ꯍꯧꯒꯠꯂꯨꯅꯦ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕ ꯍꯧꯒꯠꯂꯨ ꯒꯦꯠꯁꯨ ꯍꯥꯡꯗ꯭ꯔꯤ ꯍꯧꯒꯠꯂꯨ ꯍꯥꯏꯕ ꯍꯧꯒꯠꯂꯨ ꯃꯁꯝꯗ ꯊꯥꯎ ꯇꯩꯁꯜꯂꯨ ꯆꯣ ꯊꯥꯎ ꯇꯩꯁꯜꯂꯨ ꯅꯁꯝ ꯅꯥꯟꯅ ꯎꯏ ꯃꯣꯏ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯆꯠꯈꯤꯗꯣꯔꯦ ꯉꯁꯤꯗꯤ ꯃꯣꯏꯒꯤ ꯑꯆꯧ ꯈꯔ ꯑꯆꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯣꯔꯅꯤꯡꯗ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯕ 5:45ꯗ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛ ꯍꯥ ꯑꯣ 5:45ꯗ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯉꯁꯤ ꯊꯦꯡꯉꯦ 5:50 ꯇꯥꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯊꯦꯡꯉꯤꯅꯦ ꯒꯦꯠꯇꯤ ꯍꯥꯡꯈꯔꯦ ꯑꯩꯈꯣꯏ ꯃꯄꯥ ꯆꯠꯂꯤꯅꯦꯕ ꯇꯟꯇꯅ ꯆꯠꯂꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯁꯨꯅꯦ ꯇꯜꯂꯤꯕ ꯏꯪꯕꯁꯤꯒꯅꯦ ꯃꯊꯪꯒꯤ ꯐ꯭ꯔꯥꯏꯗꯦꯗꯗꯤ ꯑꯩꯅ ꯆꯠꯄꯩ ꯃꯊꯧ ꯇꯥꯔꯅꯤ ꯉꯁꯤ ꯃꯥꯡꯅ ꯆꯠꯂꯕꯅꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗꯣ ꯃꯊꯪ ꯐ꯭ꯔꯥꯏꯗꯦꯗꯤ ꯗ꯭ꯌꯨꯇꯤ ꯂꯩꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯩ ꯃꯥꯛ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯁꯤ ꯐꯝꯖꯥꯅ ꯍꯥꯏꯒꯠ ꯈꯣꯠꯀꯠꯅ ꯇꯧꯍꯧꯔꯒꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯕꯛꯇꯣ ꯌꯥꯡꯁꯤꯜꯂꯦꯕ ꯃꯥ ꯆꯠꯈꯤꯌꯦ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯄꯞ ꯇꯧꯗꯅ ꯁꯤꯁꯦ ꯍꯥꯏꯒꯠꯅ ꯇꯧꯍꯧꯔꯒꯦ ꯃꯌꯥꯝ ꯊꯛꯅꯕ ꯏꯁꯤꯡꯁꯦ ꯊꯛꯅꯕ ꯏꯁꯤꯡ ꯁꯧꯔꯦ ꯕ꯭ꯔꯣꯡ 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 ꯁꯧꯔꯦ ꯉꯥꯏꯍꯥꯛꯀ ꯁꯧꯍꯟꯈꯤꯒꯦ ꯑꯗꯩ ꯑꯁꯤꯅꯅꯦ ꯃꯇꯣꯟ ꯊꯣꯛꯄ ꯅꯪꯍꯧꯗꯔꯦꯕ ꯑꯩꯒꯤꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯄꯞ ꯇꯧꯅ ꯇꯤꯡꯁꯤꯟꯕꯗꯅꯦ ꯍꯥꯏꯗꯤ ꯁꯤꯁꯦ ꯃꯇꯣꯟ ꯊꯣꯛꯍꯧꯗꯔꯦ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯒꯤꯗꯤ ꯌꯦꯡꯉꯣ ꯑꯁꯤ ꯑꯃꯨꯛ ꯂꯧꯈꯠꯂꯒ ꯃꯇꯣꯟ ꯊꯣꯛꯍꯟꯗꯣꯏꯅꯤ ꯃꯣꯏ ꯂꯥꯛꯇ꯭ꯔꯤ ꯑꯩꯗꯤ ꯑꯗꯨꯝ ꯊꯤꯜꯂꯝꯃꯒ ꯂꯥꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯨꯔꯦꯕ ꯀꯩꯁꯨꯝ ꯌꯥꯝꯗꯦꯕ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯉꯟꯅ ꯃꯣꯏ ꯑꯆꯧꯕ ꯂꯥꯛ ꯃꯥꯜꯂꯦꯕ ꯌꯣꯒꯥ ꯒꯨꯔꯨ ꯑꯆꯧꯕꯗꯣ ꯈꯤꯇꯪ ꯑꯆꯧꯕꯗꯣ ꯑꯗꯨꯏꯗꯣ ꯂꯥꯛ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯉꯁꯤꯁꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯒ ꯌꯥꯝ ꯇꯟꯇꯅ ꯊꯥꯈ꯭ꯔꯤꯅꯣ ꯈꯪꯉꯕ ꯑꯩꯉꯣꯟꯗ ꯆꯠꯂꯨ ꯆꯠꯂꯨ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯅ ꯉꯁꯤꯗꯣ ꯆꯠꯅꯤꯡꯗ꯭ꯔꯕ ꯃꯊꯪꯗꯕꯨꯗꯤ ꯑꯩ ꯆꯠꯄꯩ ꯃꯊꯧ ꯇꯥꯅꯦꯕ ꯉꯁꯤ ꯃꯥꯔꯛꯇꯤ ꯁꯪꯉꯕꯅꯤꯅ ꯃꯊꯪ ꯐ꯭ꯔꯥꯏꯗꯦꯗꯤ ꯁꯤꯌꯣꯔ ꯁꯪꯉꯔꯣꯏꯕ ꯑꯗꯣ ꯑꯩ ꯆꯠꯄ ꯃꯊꯧ ꯇꯥꯅꯤ ꯑꯩꯅ ꯆꯠꯂꯒꯗꯤ ꯈꯣꯡꯅ ꯃꯥꯡ ꯆꯠꯂꯒꯗꯤ ꯒꯥꯔꯤꯅ ꯀꯌꯥꯝ ꯂꯦꯝꯅ ꯆꯠꯈ꯭ꯔꯅꯣ ꯌꯦꯡꯉꯣ ꯑꯩꯈꯣꯏꯗꯤ ꯈꯣꯡꯅ ꯆꯠꯇꯣꯏꯅꯤ ꯑꯗꯨꯐꯥꯎꯕ ꯆꯠꯅꯤꯡꯗꯣꯏꯅꯤ ꯑꯌꯨꯛꯁꯦ ꯃꯥ ꯍꯧꯒꯠꯄꯁꯦ ꯈꯔ ꯋꯥꯖꯩꯑꯕ ꯑꯩꯈꯣꯏꯒꯤ ꯃꯍꯥꯖꯣꯟꯁꯦ ꯑꯌꯨꯛ ꯍꯧꯒꯠꯄꯁꯦ ꯈꯔ ꯋꯥꯖꯩꯑꯕ ꯑꯗꯨꯅ ꯑꯩꯁꯦ ꯁꯨꯝ ꯑꯐꯨꯠꯄꯁꯦ ꯆꯥꯅ ꯈꯣꯠꯅ ꯂꯣꯏꯔꯒꯅꯦ ꯑꯗꯒꯤ ꯐꯝꯕꯨꯗꯤ ꯐꯃꯨꯡ ꯐꯥꯅꯨꯡ ꯄꯨꯝꯅꯃꯛꯄꯨꯗꯤ ꯊꯨꯞꯆꯟ ꯈꯣꯠꯆꯟꯅ ꯂꯣꯏꯔꯝꯃꯦꯕꯅꯦ ꯑꯗꯣ ꯍꯥꯏꯒꯠꯇꯤ ꯍꯥꯏꯒꯠꯂꯝꯗꯦ ꯍꯥꯏꯒꯠꯂꯨꯗꯣꯏꯅꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯩ ꯆꯪꯉꯛꯏꯅꯦꯕ ꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯃꯈꯨꯝ ꯈꯔ ꯍꯥꯡꯗꯣꯛꯑ ꯊꯝꯃꯝꯕꯅꯤ ꯏꯪꯅꯕꯒꯤꯅꯦ ꯃꯣꯏ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯅꯪꯅꯅꯕꯒꯤ ꯑꯩꯅ ꯐꯨꯔꯤ ꯂꯤꯂꯤꯁꯦ ꯑꯩꯈꯣꯏ ꯃꯄꯥꯒꯤꯅꯦꯕ ꯃꯥꯒꯤ ꯐꯨꯔꯤꯁꯤꯅ ꯕ꯭ꯔꯣꯛ ꯕ꯭ꯔꯣꯛ ꯂꯥꯎꯔꯤ ꯅꯨꯡꯉꯥꯏꯕꯅꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇꯪ ꯊꯛꯀꯦ ꯏꯁꯤꯡ ꯊꯛꯄꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯒꯤ ꯁꯣꯁ ꯉꯔꯥꯡ ꯁꯨꯈꯤꯕ ꯁꯣꯁ ꯀꯔꯤ ꯀꯔꯥꯡꯗꯣ ꯑꯁꯤꯒꯤ ꯆꯥꯡꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯦ ꯑꯁꯤꯁꯦ ꯃꯨꯁꯇ꯭ꯔꯦꯟꯁꯨ ꯄꯥꯜꯂꯦꯕ ꯑꯗꯩꯗꯤ ꯁꯤꯗ ꯍꯥꯞꯆꯤꯜꯂꯒꯗꯤ ꯃꯥꯡꯗꯦꯕꯅꯦ ꯑꯗꯨꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯍꯥꯞꯇꯤꯡꯈꯠꯂꯛꯇꯣꯔꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯍꯧꯔꯒꯦ ꯑꯍꯥꯟꯕꯗ ꯐꯃꯨꯡꯁꯦ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩꯒꯤ ꯐꯃꯨꯡꯁꯦ ꯃꯐꯝ ꯈꯪꯗꯔꯦꯕ ꯑꯁꯤꯒꯤꯁꯦ ꯃꯣꯝꯄꯥꯛ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯩꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯐꯃꯨꯡ ꯑꯆꯧꯕꯗ ꯄꯨꯊꯔꯛꯁꯤꯔꯥ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯄꯨꯊꯕꯁꯦ ꯇꯜꯂꯕ ꯑꯣꯂꯥꯡ ꯊꯥꯖꯧꯔꯦꯅ ꯑꯗꯩ ꯑꯣꯂꯥꯡ ꯊꯥꯁꯤꯗꯤ ꯑꯩꯈꯣꯏ ꯔꯨꯝꯁꯦ ꯌꯥꯝ ꯁꯥꯕꯅꯤꯅꯅꯦ ꯐꯃꯨꯡꯗꯒ ꯇꯨꯝꯕ ꯉꯝꯗꯦꯕꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯈꯥꯗ ꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯇꯨꯝꯃꯤ ꯑꯌꯥꯝꯕ ꯃꯇꯝꯗꯁꯨ ꯊꯥꯗꯕꯒ ꯌꯥꯎꯔꯤꯗ ꯑꯗꯨꯝ ꯄꯀꯥꯗꯨꯒ ꯊꯔꯣ ꯑꯣꯜꯂꯒꯁꯨ ꯑꯗꯨꯝ ꯇꯨꯝꯃꯤꯅꯦꯕ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯨꯝ ꯂꯣꯏꯁꯜꯂꯦ ꯃꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯩ ꯄꯞ ꯇꯧꯅ ꯂꯣꯏꯍꯧꯗꯣꯏꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝꯅꯦ ꯔꯨꯝ ꯃꯆꯥꯁꯤꯒꯅꯦ ꯂꯣꯏꯁꯟꯕ ꯑꯃ ꯈꯪꯗꯦꯕꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯑꯍꯥꯟꯕꯗ ꯁꯤ ꯑꯗꯨꯝ ꯐꯃꯨꯡꯁꯦ ꯋꯥꯎꯔꯤ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯕ꯭ꯂꯦꯡꯀꯦꯠ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯤꯁꯨ ꯊꯨꯞꯄꯦ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯦ ꯑꯩꯒꯤ ꯃꯥꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯊꯝꯕ ꯎꯄꯨꯗꯅꯤ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈꯔꯦ ꯑꯗꯒꯤ ꯃꯦꯇ꯭ꯔꯦꯁꯁꯨ ꯊꯥꯡꯒꯠꯂꯦ ꯐꯛꯁꯨ ꯍꯥꯏꯒꯠꯈꯔꯦ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯃꯥꯡꯒꯣꯟ ꯋꯥꯏ ꯁꯤꯠꯂꯨꯔꯕꯅꯤ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯅꯤ ꯍꯥꯏꯗꯅꯅꯦ ꯑꯗꯨꯝ ꯀꯛꯊꯠꯈꯔꯦ ꯃꯥꯡꯒꯣꯟ ꯋꯥꯏ ꯁꯤꯠꯂꯨꯕꯩ ꯃꯇꯥꯡꯗꯣ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯥꯡꯈꯜ ꯁꯤꯠꯂꯦ ꯀꯥꯡꯈꯜꯁꯤꯗꯤ ꯑꯗꯨꯝ ꯁꯤꯠꯄꯩ ꯃꯊꯧ ꯇꯥꯏ ꯔꯦꯕꯤꯠ ꯂꯩꯕꯅꯤꯅ ꯃꯣꯏ ꯃꯊꯤꯗꯣ ꯄꯤꯠ ꯄꯤꯠ ꯐꯥꯏꯖꯤꯜꯂꯦꯕꯅꯦ
ꯀꯩꯁꯨꯕꯨꯗꯤ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯑꯃꯣꯠꯄ ꯅꯠꯇꯦꯕ ꯃꯣꯏꯗꯣ ꯀꯩꯅꯣ ꯁꯒꯣꯜꯍꯋꯥꯏ ꯃꯔꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯨꯁꯤ ꯃꯨꯁꯤ ꯃꯨꯡꯒꯩ ꯄꯤꯠ ꯄꯤꯠ ꯐꯥꯏꯕꯅꯦ ꯑꯗꯣ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯐꯥꯏꯗꯦ ꯃꯣꯏ ꯀꯥꯡꯈꯗ ꯌꯥꯝ ꯐꯥꯏꯌꯦꯕꯅꯦ ꯑꯗꯨꯅ ꯀꯥꯡꯈꯗꯨꯁꯨ ꯐꯖꯅ ꯇꯧꯅ ꯁꯤꯠꯂꯦ ꯂꯩꯃꯥꯡ ꯁꯤꯠꯂꯦ ꯁꯤ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯦ ꯁꯨꯀꯨꯕ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯆꯠꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯅ ꯌꯣꯒꯥ ꯈꯪꯗꯦ ꯀꯨꯝꯐꯨ ꯈꯪꯗꯦ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯆꯠꯄ ꯃꯇꯝꯗꯅꯦ ꯑꯉꯥꯡꯁꯤꯡꯅ ꯑꯗꯨ ꯆꯥꯒꯦ ꯈꯣꯠꯀꯦ ꯗꯨꯀꯥꯟ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗ ꯑꯩ ꯑꯃꯠꯇ ꯌꯥꯗꯦꯕ ꯑꯗꯩ ꯊꯑꯣꯏꯅ ꯑꯩꯗꯤ ꯃꯄꯥꯅꯅꯦ ꯑꯗꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯊꯦꯡꯉꯤ ꯒꯥꯔꯤꯗ ꯂꯥꯛꯎ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯣ ꯒꯥꯔꯤꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯅꯥꯒꯤꯕꯨꯗꯤ ꯄꯩꯁꯥ ꯂꯧꯔꯣꯏꯕꯅꯦ ꯑꯗꯨꯝ ꯑꯇꯣꯞꯄ ꯗ꯭ꯔꯥꯏꯚꯔ ꯑꯃꯨꯛ ꯐꯠꯇꯕ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯄꯩꯁꯥ ꯄꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯂꯥꯎꯊꯠꯂꯒ ꯄꯤꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯅꯤꯅ ꯄꯤꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤꯗꯤꯅꯦ ꯃꯥꯒꯤꯗꯤ ꯄꯩꯁꯥ ꯂꯧꯔꯤꯑꯕ ꯃꯥꯗꯤ ꯑꯗꯨꯝ ꯆꯥꯎꯔꯦꯅ ꯑꯗꯨꯝ ꯑꯉꯥꯡ ꯆꯍꯤꯗ ꯑꯉꯥꯡ ꯑꯣꯏꯖꯔꯒꯁꯨ ꯑꯩꯒ ꯑꯗꯨꯝ ꯃꯥꯟꯅꯔꯕꯅꯤꯅꯅꯦ ꯃꯥꯛꯇꯤ ꯆꯥꯎꯔꯦꯅ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯄꯩꯁꯥ ꯄꯤꯌꯦꯕ ꯑꯗꯣ ꯑꯗꯨꯝ ꯒꯥꯔꯤꯗ ꯆꯠꯈꯤꯕ ꯇꯥꯔꯗꯤ ꯍꯟꯒꯠ ꯍꯟꯗ ꯍꯟꯒꯠ ꯍꯟꯗ ꯇꯧꯕꯗ ꯂꯨꯄꯥ ꯃꯔꯐꯨꯅꯦꯕ ꯆꯠꯈꯤꯕꯗ 40 ꯂꯨꯄꯥ ꯅꯤꯐꯨ ꯍꯜꯂꯛꯄꯗ ꯂꯨꯄꯥ ꯅꯤꯐꯨ ꯂꯨꯄꯥ ꯃꯔꯐꯨꯅꯤꯗꯅ ꯑꯗꯨꯅ ꯑꯗꯨꯒꯇ ꯄꯥꯝꯃꯨꯗꯅ ꯑꯩ ꯈꯣꯡꯅꯅꯦ ꯋꯥꯔꯁꯨ ꯋꯥꯅ ꯈꯣꯡꯅ ꯆꯠꯆꯔꯤꯅꯦꯕ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯁꯝꯃꯒ ꯈꯣꯡꯅ ꯆꯠꯄ ꯌꯥꯏꯑꯕ ꯑꯩꯅ ꯅꯍꯥꯟ ꯎꯠꯄ ꯂꯝꯕꯤꯗꯣ ꯑꯗꯨꯗꯒꯤ ꯈꯣꯡꯅ ꯆꯠꯄ ꯌꯥꯏꯑꯕ ꯑꯗꯣ ꯑꯗꯨꯕꯨꯗꯤ ꯈꯣꯡꯅ ꯆꯠꯂꯦ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯒꯤ ꯂꯝꯕꯤꯗꯣ ꯍꯜꯂꯛꯇꯦꯕꯅꯦ ꯍꯜꯂꯛꯄꯁꯤꯗꯤ ꯑꯃꯨꯛ ꯊꯦꯡꯉꯕ ꯄꯨꯡ 6:30 ꯇꯔꯦꯠꯀ ꯇꯥꯁꯜꯂꯛꯑꯗꯤ ꯑꯗꯨ ꯃꯐꯝꯗꯣ ꯈꯔ ꯁꯨꯅꯨꯡ ꯈꯤꯇꯪꯅꯦ ꯃꯅꯨꯡ ꯆꯪꯉꯦꯕ ꯑꯗꯨ ꯑꯦꯝꯅꯦꯁꯨ ꯑꯗꯨꯋꯥꯏ ꯃꯐꯝꯗꯣ ꯈꯤꯇꯪ ꯃꯑꯣꯡ ꯆꯥꯗꯦꯕꯅꯦ ꯑꯌꯨꯛ ꯅꯤꯡꯖꯕ ꯐꯥꯎꯕ ꯈꯤꯇꯪ ꯀꯤꯊꯨ ꯀꯤꯔꯨꯝ ꯇꯧꯔꯤꯑꯕ ꯑꯗꯨꯃꯛꯄꯨ ꯑꯗꯨꯝ ꯀꯤꯕ ꯌꯥꯗꯦ ꯈꯜꯂꯒꯅꯦ ꯑꯗꯨꯝ ꯇꯧꯅ ꯆꯠꯂꯤꯅꯦꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯝꯕꯤꯗꯣ ꯆꯠꯂꯤꯑꯕꯅꯦ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩ ꯈꯣꯡꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦꯕ ꯑꯉꯥꯡ ꯑꯅꯤꯁꯦ ꯄꯨꯔ ꯄ꯭ꯔꯞ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯣꯡꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦꯕ ꯑꯗꯨꯅ ꯑꯆꯥꯄꯣꯠ ꯑꯃꯐꯥꯎ ꯄꯤꯖꯔꯛꯇꯦ ꯑꯗꯣ ꯉꯔꯥꯡꯈꯛ ꯃꯄꯥ ꯆꯠꯂꯨꯕꯗꯅꯦ ꯑꯁꯤ ꯂꯩꯔ ꯄꯨꯔꯛꯑꯦꯕ ꯑꯁꯤꯒꯤ ꯑꯃꯨꯜꯀꯨꯟꯁꯦ ꯑꯉꯥꯡ ꯑꯅꯤꯃꯛ ꯄꯥꯝꯃꯦꯕ ꯑꯗꯣ ꯑꯁꯤꯁꯦ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯑꯁꯤ ꯂꯩꯔꯒ ꯄꯨꯔꯛꯑꯦ ꯅꯠꯇꯦ ꯆꯥꯈꯤ ꯍꯥꯏꯕꯒꯤ ꯁꯥꯎꯅꯤꯡꯕ ꯅꯠꯇꯦꯕ ꯏꯆꯥꯅ ꯆꯥꯕꯅꯦ ꯑꯗꯨꯒꯁꯨ ꯍꯦꯕꯤꯠꯇꯣ ꯑꯣꯏꯅ ꯊꯝꯅꯤꯡꯗꯕꯅꯦ ꯑꯗꯨꯝ ꯃꯃꯥꯒ ꯆꯠꯂꯒꯅ ꯂꯩꯕꯤꯗꯦ ꯄꯄꯥꯒ ꯆꯠꯂꯒꯅ ꯂꯩꯕꯤꯌꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅꯁꯨ ꯑꯩꯉꯣꯟꯗꯁꯨ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦꯅ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯒꯅꯤꯅ ꯑꯗꯨꯁꯨ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯗꯣ ꯈꯪꯍꯟꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯉꯁꯤ ꯍꯌꯦꯡꯇꯒꯤ ꯇꯝꯃꯛꯇꯣꯏ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯇꯝꯃꯛꯇꯣꯏꯅꯤꯅꯅꯦ ꯑꯗꯣ ꯍꯦꯕꯤꯠꯇ ꯑꯣꯏꯅ ꯊꯝꯅꯤꯡꯗꯕ ꯑꯗꯨꯒꯤ ꯑꯩꯅ ꯉꯔꯥꯡ ꯉꯥꯡꯉꯤꯕꯅꯦ ꯃꯉꯣꯟꯗ ꯑꯗꯣ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡ ꯍꯜꯂꯛꯑꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯣ ꯀꯅꯥ ꯂꯥꯛꯀꯦ ꯑꯁꯤꯃꯨꯛ ꯍꯥꯖꯃꯣꯂꯥ ꯑꯃꯨꯛ ꯀꯥꯏꯗꯒꯤ ꯍꯥ ꯀꯩꯒꯤꯅꯣ ꯅꯪꯒ ꯂꯩꯊꯣꯔꯛꯏꯗꯣ ꯑꯅꯨꯕ ꯄꯨꯡ 7 ꯃꯇꯨꯡꯗ ꯃꯤꯌꯥꯡꯕꯗꯣ ꯄꯨꯡ 7:35 ꯂꯥꯛꯏ ꯑꯗꯨꯒ 5:45 ꯍꯥꯏꯗꯤ ꯀꯩꯒꯤ ꯑꯗꯨꯒ 5:50ꯗ ꯀ꯭ꯂꯥꯁ ꯇꯧꯅꯕ ꯀꯥꯡꯕꯨꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ मी बोले क्या खले मैं दुकान से फिरा First 9 girls the 7 9 first 6 girls 6 boys 9 इधर लो रे ꯀꯩꯅꯣ ꯗꯥꯏꯅꯦꯃꯣ ꯕꯥꯏꯅꯦꯃꯣ ꯍꯥꯏꯗꯨꯕꯨ Joy Shanga Bengali da ta ꯑꯩ ꯋꯥꯏꯁꯤ ꯂꯣꯏꯔꯕꯅꯤ ꯀꯨꯅꯥꯗ ꯆꯪꯉ ꯃꯊꯤ ꯐꯥꯏꯈꯤꯅꯤ I knew you ꯊꯨꯅꯦ ꯑꯩ ꯍꯥꯖꯃꯣꯂꯥꯁꯦ ꯑꯦꯛꯁꯄꯤꯌꯥꯔ ꯑꯣꯏꯔꯕ ꯈꯪꯗꯦ ꯅꯨꯕ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯇꯧꯋꯤ मतलब ꯍꯥꯖꯃꯣꯂꯥꯁꯦ ꯀꯩꯒꯤ ꯄꯤꯔꯛꯏꯅꯣ किसी भाई ने I'm a small child ꯌꯦꯡꯉꯣ ꯅꯤꯅꯤ ꯉꯥꯏꯍꯥꯛꯇꯪ ꯀꯣꯟꯒꯦ ꯂꯥꯛꯑꯣ ꯀꯥꯏꯅꯦ ꯑꯣꯏꯃꯥ ꯃꯇꯨ ꯃꯆꯥꯗ ꯍꯦꯟꯅ ꯁꯥꯁꯤꯒ ꯅꯨꯡꯁꯤꯈꯔꯦ ꯇꯧ ꯌꯦꯡꯉꯨꯅꯦ Sana nang sila kay nungsidoriya ꯍꯩ nungsidoriya yung putulion kay ꯇꯨꯀꯠꯆꯩ ꯑꯅꯨꯕ ꯅꯨꯡꯁꯤꯕ꯭ꯔꯥ Nungsida ꯑꯅꯨꯕ nungsida ꯅꯨꯕ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯦ ꯁꯣꯔꯗ ꯆꯪ ꯁꯣꯔꯗꯣ ꯐꯠꯇꯦꯅꯦ ꯁꯥꯒꯤ ꯁꯣꯔꯗꯣ ꯅꯟꯅ 너너 쩌노 너 쩌노노 쭈누누누 쭈누누누 잉가바냐 쭈누누누다 진짜 블랭켓 쏘질로 나코네 उठारो मैंने ले नहीं उठारो उठारो tapi ना बताओ ने 누까리 노네 क्या करना पाएगा मऊंग amni네 कुना ꯆꯪ ꯃꯌꯨ ꯍꯥꯟꯖ ꯕꯩ ꯆꯣ ꯃꯄꯥꯝ ꯄꯨꯊꯣꯛꯈ꯭ꯔꯣ ꯃꯌꯥꯝ ꯃꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯣꯝꯗ꯭ꯔꯥ ꯁꯪꯗ꯭ꯔꯥ ꯏꯊꯣꯟꯇ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯥ ꯃꯣꯏ ꯂꯥꯛꯑꯒꯗꯤ ꯀꯣꯛꯀꯁꯦ ꯀꯩꯅꯣꯝ ꯇꯧꯈꯠꯂꯦ ꯀꯩ ꯆꯥꯅꯤ I should need you in a magic neck Manga black a white car black white ꯂꯥꯛꯇ꯭ꯔꯪ ꯉꯥꯡꯗ ꯆꯥꯔꯣ ꯅꯪ ꯃꯣꯔꯣꯛ ꯆꯥꯎꯅꯤ ꯃꯆꯥ ꯑꯗꯣ ꯃꯣꯏꯗꯤ ꯑꯗꯨꯝ ꯁꯣꯟꯗ ꯉꯁꯤꯗꯤ ꯒ꯭ꯔꯤꯟ ꯇꯤ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯕ ꯆꯣꯀꯣꯒ Kitang kanya ꯀꯣꯏꯃ ꯄꯨꯡ ꯇꯨꯝꯈ꯭ꯔꯦ Kitang ꯃꯥꯡ ꯁꯧꯔꯦ
Okay. Còn một thế nào đi. School thì lúc ha lẽ. Anh nga sai lebu wa bdo lebu si chaning nga ba. Lebu leitra ba ne. Aduna lebu ju amma de traung api. Asi pura ga la nga sai u di breakfast an lui khare ba. Di asigi se asigi kaino se chana lui khare ba ne ba. Aduga ina uji bazar de halak pada kaino le lebu le rak pado adugi lebu da hapa ga su chaning ya ba. Aduna maki khara thamba gi ne maki su si se sema thambi doi ni na ada huji advance hoina semjel laga na ai khara cha tho ne ba ada huji asigi se hapjalani sida maki semba ga thamdoi ne ba ne aduna huji semjel laga ne adagi khara cha ga na dori kholi je ma khoi gi ani je kaina thoninga ba ne ma panda moi ma pan thoninga ni na gro kho le ba Ado thùng người ta hấp ra là ní thùng jam hấp ơi mang đi thùng jam ra đi bà thì tốt là ní tại vì em khuẩn thuốc ninh là khuẩn gì em có khuẩn gì em à chị sẽ tốt là cái quả cây nó ném chả thuốc ninh cái bên nè thuốc ninh cái bên nè la thuốc la kholi poni thungning dan la thonglo la adama ya maki si thambirani aina si chani degi ai thungma danga hakani ba thumje keno tawde thum namdredi chaning di thum khara jam saba dunani thokino macha hodong leibani thokino engmiyam 3 hours later. Mayam khoi dum ta si mayam sigi se chini angang bania ba chini angang ba seina sumaina lothoga khang da dum sa hale duga sigi mapan da khang mapan da toli se sigi jaina dum kot ki bagi do ade ta shin na tawri ne ba ade ising jam na te ising khitang ta happy ne da mayam ai si chini hi di to na lore da mobile se amana junga ga ne tawba se yaroi dore ba mangon da ko bat lak pi de oi PUBG da ngau jabo lao ba khudum ta ta se ba ta sang PUBG da ngau jabo mayam se heja lage Andang madang ne muri je kara jam na batun na ina khudum je ta ga muri se chicken na mu porak imana bina mu pira kara jam ne muri kanda lang da lai bu muri chi ji muri nya ba lang dai je chak thong dri ji chak thong do ni Nụ bơ, khôi dung chị Ingrid nhận tăng lau nè Mà lau ra đi Khôi dung nhâm tăng ta mình là xí lau bà Ấy xí tuộn nó lùi em tăng ta mình là xí lau Hay tờ tôi lau và tông mình là xí bà Ingrid hơn là nè bà Amadum chaning da Hả? Amadum chaning ba Sao nè Hay bo Đấy Chị nghĩ rào mà bà không thể nụ bơ hào nữa Em khôi dung ta bà lùi đấy Xê Khôi dung ta bà lùi đấy A few moments later. Mayam huji ka nung ding ge jang thong asigi se khas kola la phoi haidra adugi dunia baina lupa taragi lorokpani do soiraga thamme dugagi cooker da kamaga smai ore beson hapchale ayu ji hapi je bilati su tha duni khaji khara hape thum hapchale adai ma ki maroi mapa masla loipna ma hape aduga sumaina totle ado ji mayam khang sare dugagi gi borado horani huji ei se leithara bani Stelle borati thol toini abu hujik tomato ga alu ga tawra no ja khoi sigi jong cha se loina sinju to tho toini ngasi ngarang sinju to bo ho dare
ꯁꯤ ꯂꯣꯏ ꯁꯤꯡꯖꯨ ꯇꯧꯊꯣꯛꯇꯣꯏꯅꯤ ꯑꯗꯒꯤ ꯍꯦꯟꯖꯥꯡꯒꯤ ꯊꯣꯡꯕꯒꯤ ꯑꯥꯂꯨꯁꯤꯅ ꯐꯖꯅ ꯃꯣꯏ ꯊꯛꯀꯗꯧꯔꯤ ꯌꯥꯔꯣꯏ ꯃꯌꯥꯝ ꯕꯣꯔꯥ ꯍꯧꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯕꯣꯔꯣꯏꯁꯦ ꯃꯀꯣꯛ ꯊꯥꯗꯠꯀꯦ ꯈꯔꯗꯤ ꯊꯥꯗꯠꯂꯝꯃꯦꯕ ꯁꯤ ꯈꯔ ꯈꯛꯇꯤ ꯊꯥꯗꯠꯂꯝꯃꯕꯅꯦ ꯑꯗꯨꯒ ꯅꯨꯅꯨ ꯀꯩꯅꯣꯅꯦ ꯅꯨꯅꯨ ꯅꯨꯅꯨ ꯀꯩꯗꯧꯔꯒꯦꯅꯦ ꯔꯖꯥ ꯃꯅꯥꯛ ꯆꯠꯂꯨꯆꯣ ꯊꯤꯕꯣꯡ ꯂꯥꯎꯕꯁꯦ ꯃꯔꯥꯏ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯣ ꯇꯛꯏꯕ ꯃꯣꯔꯣꯛ ꯆꯥꯔꯒ ꯑꯗ ꯊꯥꯡꯒꯩ ꯊꯥꯗꯠꯂꯧ ꯍꯜꯂꯒꯦꯗ ꯑꯁꯤ ꯌꯥꯗ꯭ꯔꯦ ꯑꯁꯤꯁꯦ ꯆꯄꯠ ꯆꯣꯞꯄ ꯐꯠꯇꯕꯗꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯗ ꯏꯁꯤꯡꯒꯞꯇꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯥꯒꯤ ꯃꯀꯣꯛꯇꯣ ꯂꯧꯊꯣꯛꯑꯦ ꯃꯆꯤꯟ ꯅꯨꯡꯁꯥꯗ ꯐꯧꯔꯅꯤ ꯑꯁꯤꯒꯤꯁꯦ ꯃꯌꯥꯝ ꯍꯦꯟꯖꯥꯡꯗꯣ ꯁꯤꯒ ꯂꯩꯔꯦ ꯌꯥꯔꯅꯤ ꯍꯥꯞꯆꯤꯟꯕ ꯌꯥꯔꯅꯤ ꯑꯃ ꯁꯤ ꯕꯣꯔꯥ ꯍꯥꯞꯆꯤꯜꯂꯦ ꯍꯦꯟꯖꯥꯡ ꯂꯣꯏꯔꯦ ꯍꯦꯟꯖꯥꯡꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯄꯀꯧꯔꯥ ꯊꯣꯡꯕꯅꯤꯗꯤ ꯍꯥꯏ ꯌꯥꯗ꯭ꯔꯦ ꯂꯣꯏ ꯇꯣꯏꯈ꯭ꯔꯦꯅꯦ ꯑꯃꯅꯤꯒ ꯍꯤꯡꯉꯤ ꯑꯩꯁꯦ ꯄꯀꯧꯔꯥ ꯊꯣꯡꯕꯗꯤ ꯅꯠꯇꯦꯀꯣ ꯄꯀꯧꯔꯥ ꯊꯣꯡꯕꯅꯤ ꯀꯥꯏꯅ ꯃꯌꯥꯝꯅ ꯎꯜꯇꯥ ꯄꯜꯇꯥ ꯊꯣꯡꯖꯗꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯁꯦ ꯄꯀꯧꯔꯥ ꯊꯣꯡꯕ ꯅꯠꯇꯦ ꯑꯗꯨꯝ ꯏꯆꯝ चमना ꯕꯣꯔꯥ ꯊꯣꯡꯕꯅꯦꯕ ꯕꯣꯔꯥ ꯍꯧꯔꯒ ꯇꯣꯃꯦꯇꯣꯒ ꯀꯩꯅꯣꯒ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯡꯖꯕꯅꯦꯕ ꯑꯥꯂꯨꯁꯦ ꯂꯧꯊꯣꯛꯒꯦ ꯌꯣꯡꯆꯥꯛꯇꯣ ꯃꯦꯠꯅꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯃꯄꯥ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯤ ꯑꯁꯤꯒ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯒꯤ ꯍꯦꯟꯖꯥꯡ ꯈꯥꯏꯗꯣꯛꯑꯦ ꯑꯗꯨꯒ ꯃꯥꯄꯣꯏꯗ꯭ꯔꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯤꯡꯖꯨꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯅꯤ ꯌꯦꯡꯉꯨ ꯃꯣꯔꯣꯛꯁꯦ ꯁꯤꯡꯁꯦ ꯃꯥꯅ ꯂꯧꯔꯛꯏꯅꯦ ꯃꯣꯔꯣꯛꯁꯦ ꯃꯨꯟꯗꯤ ꯃꯨꯜꯂꯕꯅꯦꯕ ꯈꯖꯨꯅ ꯁꯤꯗ ꯁꯣꯏꯕ ꯍꯧꯒꯠꯂꯦ ꯁꯤꯒ ꯂꯩꯔꯦ ꯌꯣꯡꯆꯥꯛꯁꯦ ꯃꯦꯠꯂꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ